ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯂꯣꯛꯇꯥꯛꯇ ꯉꯥ ꯐꯥꯕ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯆꯦꯝ ꯈꯝꯅꯨꯅ ꯋꯥꯔꯛ ꯆꯦꯠꯄꯗꯒꯤ ꯈꯝꯕ ꯄꯥꯈꯪ ꯁꯔꯦꯞ ꯐꯥꯔꯕꯁꯨ ꯃꯆꯦꯝꯕꯨ ꯀꯤꯕꯗꯒꯤ ꯊꯥꯡꯒ ꯂꯩꯀꯥꯏ ꯀꯣꯏꯈꯤꯗꯦ, ꯀꯦꯒꯦ ꯄꯟꯕꯥꯟ ꯂꯥꯟꯈꯤꯗꯦ꯫ ꯈꯝꯕꯒꯤ ꯃꯁꯛ ꯎꯈꯤꯗꯕ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯍꯨꯝ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕꯗ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯣ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯜ ꯃꯋꯣꯜ ꯈꯜꯂꯛꯂꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯈꯪ ꯃꯥꯒ ꯃꯥꯌꯣꯛꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯒꯗꯒꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯇꯝꯄꯥꯛ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯅꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯃꯄꯥ ꯊꯨꯡꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯅꯥꯏ ꯁꯦꯅꯨꯒ ꯂꯣꯟꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯜ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯁꯖꯤꯕꯨ ꯂꯥꯏꯌꯦꯜ ꯀꯤꯁꯤ ꯇꯥꯏꯔꯦ꯫ ꯀꯣꯡꯕ ꯂꯩꯊꯣꯡ ꯐꯥꯠꯄꯒꯤ ꯈꯨꯟꯊꯛ ꯈꯨꯟꯈꯥꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯀꯥꯡꯈꯨꯠꯁꯤꯡꯅ ꯏꯕꯨꯡ ꯂꯣꯏꯖꯥ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯀꯥꯡꯁꯪꯗ ꯀꯥꯡ ꯁꯥꯟꯅꯖꯒꯦ꯫ ꯍꯌꯦꯡ ꯂꯣꯛꯇꯥꯛꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯆꯅꯨ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯇꯔꯥ ꯆꯥꯛ ꯆꯥꯅꯖꯒꯦ ꯍꯥꯏꯖꯔꯛꯂꯦ꯫ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯃꯣꯝ ꯊꯣꯏꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯈꯪꯕꯤꯕ ꯃꯄꯜ ꯅꯤꯡꯊꯧꯅ ꯃꯃꯣꯝꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯣꯛꯇꯥꯛꯇ ꯀꯨꯝꯍꯜꯂꯣꯏ ꯍꯥꯏꯅꯁꯨ ꯃꯄꯨꯅ ꯌꯥꯊꯪ ꯄꯤꯕꯤꯔꯛꯂꯦ꯫ ꯃꯄꯜ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯂꯒ ꯃꯄꯥꯕꯨꯡꯗꯁꯨ ꯍꯪꯒꯠꯆꯔꯦ꯫ ꯃꯄꯥꯕꯨꯡꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯤꯄꯥꯜꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯄꯨꯒꯤ ꯌꯥꯊꯪꯕꯨ ꯀꯦꯒꯦ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯃꯣꯏꯔꯥꯡ ꯂꯩꯀꯥꯏ ꯅꯤꯄꯥꯜ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯜꯂꯦ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯃꯖꯥꯏꯕꯦꯝꯃꯅ ꯂꯨꯆꯤꯡꯗꯨꯅ ꯀꯦꯒꯦ ꯆꯅꯨ ꯅꯤꯡꯉꯣꯜ ꯄꯨꯝꯅꯃꯛ ꯂꯝꯂꯦꯟ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯒꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯝꯕ ꯑꯣꯏꯕ ꯑꯃꯠꯇ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯕ ꯌꯥꯗꯦ꯫ ꯀꯨꯝꯈꯤꯕ ꯌꯥꯎꯔꯕꯁꯨ ꯊꯨꯅ ꯌꯥꯡꯅ ꯀꯥꯈꯠꯂꯛꯎ, ꯃꯄꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯀꯦꯒꯦ ꯇꯥꯗꯕ ꯇꯥꯍꯧꯔꯣ, ꯃꯣꯏꯔꯥꯡ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯥꯎꯖꯦꯜꯕꯨ ꯇꯥꯕꯗ ꯀꯤꯅꯗꯨꯅ ꯂꯣꯛꯇꯥꯛꯇ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯨ ꯊꯨꯅ ꯌꯥꯡꯅ ꯀꯥꯈꯠꯅꯔꯛꯂꯦ꯫ ꯀꯨꯝꯒꯦ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯀꯥꯡꯕꯨꯁꯨ ꯀꯨꯝꯅꯈꯤꯗ꯭ꯔꯦ꯫ ꯂꯣꯛꯇꯥꯛꯇ ꯅꯨꯄꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯒꯤ ꯌꯥꯊꯪ ꯄꯥꯎꯖꯦꯜ ꯇꯥꯕꯗ ꯆꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯔꯩꯕ ꯏꯜ, ꯍꯪꯉꯦꯜ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯅꯔꯦ꯫ ꯂꯩꯇꯕ ꯀꯥꯡꯕꯨꯅ ꯋꯥꯏꯅꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯈꯝꯅꯨꯕꯨꯁꯨ ꯍꯌꯦꯡ ꯂꯣꯛꯇꯥꯛꯇ ꯆꯅꯨ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯔꯔꯕꯗ ꯂꯥꯏꯔꯕꯤ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯆꯦꯝ ꯃꯅꯦꯝꯁꯤꯡꯗꯒꯤ ꯏꯜ, ꯍꯪꯒꯦꯜ, ꯇꯨꯡꯒꯣꯜ ꯋꯥꯏꯔꯨꯔꯦ꯫ ꯍꯌꯦꯡ ꯂꯣꯛꯇꯥꯛꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯆꯥꯛ ꯆꯥꯅꯒꯅꯤ ꯈꯟꯕꯗ ꯃꯣꯏꯔꯥꯡꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯈꯤ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯋꯥꯈꯜꯅ ꯅꯨꯡꯕꯪꯅꯔꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯂꯣꯛꯇꯥꯛ ꯊꯃꯪꯈꯣꯡꯗ ꯅꯁꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯏꯇꯥ ꯂꯥꯏꯔꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯃꯥꯕꯨ ꯅꯁꯨꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯛꯇꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯅ ꯃꯕꯨꯗꯧ ꯆꯤꯉꯨ ꯊꯥꯡꯖꯤꯡꯕꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯝꯅꯨꯅ ꯃꯗꯨ ꯅꯤꯡꯊꯧꯗ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯀꯅꯨ, ꯂꯣꯛꯇꯥꯛꯇ ꯆꯅꯨ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯨ ꯌꯦꯡꯒꯦ ꯈꯜꯂꯒꯅꯨ ꯍꯥꯏꯔꯛꯂꯕꯗ ꯈꯝꯕꯗꯣ ꯃꯆꯦ ꯀꯤꯕꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯣꯏ, ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯈꯟꯈꯤ꯫ ꯀꯦꯒꯦ ꯏꯅꯨꯡ ꯉꯥꯜꯂꯛꯄ, ꯃꯣꯏꯔꯥꯡ ꯁꯣꯔꯥ ꯍꯦꯜꯂꯛꯄ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯍꯧꯒꯠꯂꯕ ꯀꯦꯒꯦ ꯆꯅꯨ ꯅꯤꯡꯉꯣꯜ ꯄꯨꯝꯅꯃꯛꯇꯨ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯏꯜ, ꯍꯪꯉꯦꯟ ꯄꯨꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯡꯂꯛꯂꯦ꯫ ꯀꯦꯒꯦꯒꯤꯗꯤ ꯍꯤꯊꯥꯡꯐꯝ ꯂꯝꯂꯦꯟ ꯈꯣꯡꯖꯤꯟ ꯂꯝꯗꯝꯗ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯇꯔꯥ ꯆꯥꯛꯉꯜ ꯆꯥꯔꯒ ꯂꯥꯏꯔꯕꯤ ꯈꯝꯅꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯀꯧꯁꯤꯜꯂꯒ ꯅꯣꯡꯌꯥꯏ, ꯅꯪ ꯏꯆꯦꯝꯒꯤ ꯍꯩꯅꯥ ꯏꯇꯨꯡ ꯏꯟꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯀꯅꯨ꯫ ꯆꯥꯛ ꯂꯥꯝꯂꯒ ꯏꯆꯦꯝꯅ ꯊꯣꯡꯗꯨꯅ ꯊꯝꯂꯤꯕ ꯆꯥꯛꯇꯨ ꯆꯥꯔꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯄꯥꯎꯃꯦꯟꯅꯔꯝꯂꯒ ꯈꯝꯅꯨꯗꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯤꯅ ꯃꯇꯥ ꯈꯝꯅꯨꯗꯨ ꯆꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯗ ꯁꯤꯟꯅꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯤꯗ ꯇꯣꯡꯗꯨꯅ ꯏꯊꯤꯡ ꯆꯤꯡꯈꯣꯡ ꯇꯝꯂꯛꯂꯦ꯫ ꯊꯃꯪꯈꯣꯡ ꯌꯧꯔꯛꯄꯗ ꯃꯥꯅ ꯄꯨꯔꯛꯄ ꯏꯜ ꯑꯗꯨ ꯏꯃꯥꯏꯗ ꯊꯥꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏꯁꯨ ꯍꯤ ꯇꯣꯡꯂꯒ ꯊꯥꯡꯒ ꯅꯤꯡꯊꯧꯒꯤ ꯆꯤꯡꯃꯩ ꯉꯥꯈꯥ ꯄꯥꯠꯀꯤ ꯄꯥꯠꯆꯤꯟꯗ ꯏꯜ ꯊꯥꯗꯨꯅ ꯆꯤꯡꯕꯗ ꯉꯥ ꯑꯃꯠꯇ ꯐꯥꯗꯦ꯫ ꯃꯆꯦꯝꯒꯤ ꯃꯌꯥꯊꯪ ꯏꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕ ꯈꯝꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯊꯥꯡꯖꯤꯡꯒꯤ ꯌꯥꯊꯪꯗꯒꯤ ꯑꯌꯥꯡꯂꯩ ꯃꯄꯥꯟ ꯊꯣꯏꯕꯤꯅ ꯍꯦꯛ ꯇꯣꯡꯈꯤꯕꯒ ꯈꯝꯕꯗꯨ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫
ꯃꯆꯦꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯏꯜ ꯆꯤꯡꯗꯨꯅ ꯂꯦꯝꯂꯩ ꯉꯌꯥꯝ ꯐꯥꯔꯤꯕꯗꯨ ꯌꯦꯡꯂꯨꯒꯦ ꯈꯜꯂꯛꯂꯦ꯫ ꯂꯣꯛꯇꯥꯛ ꯄꯥꯡꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯤ ꯂꯣꯛꯇꯥꯛꯇ ꯅꯨꯄꯥ ꯑꯃꯠꯇ ꯀꯨꯝꯗꯕꯅ ꯍꯤꯗꯦꯟꯗ ꯍꯤ ꯃꯌꯥꯝ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯝꯕꯅ ꯄꯥꯝꯕ ꯎꯀꯥꯏ ꯍꯤ ꯑꯃ ꯇꯣꯡꯂꯒ ꯂꯣꯛꯇꯥꯛꯀꯤ ꯏꯄꯥꯛꯇ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯏꯊꯤꯡ ꯆꯤꯡꯖꯤꯟ ꯌꯧꯔꯛꯂꯦ꯫ ꯈꯝꯕꯅ ꯍꯤ ꯇꯣꯡꯂꯒ ꯉꯥꯔꯝ ꯄꯥꯠꯇ ꯁꯥꯠꯂꯝꯕ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯆꯤꯜꯂꯦ, ꯊꯝꯆꯦꯠ ꯊꯠꯇꯨꯅ ꯆꯥꯔꯦ꯫ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯅꯤꯡꯉꯣꯜꯁꯤꯡꯅ ꯏꯜ ꯆꯤꯡꯂꯤꯕꯗꯨ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯃꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯍꯤ ꯍꯣꯟꯀꯠꯂꯛꯂꯦ꯫ ꯊꯃꯪꯈꯣꯡꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯏꯌꯥꯏꯗ ꯇꯥꯎꯔꯤꯕ ꯐꯨꯝꯖꯥꯎ ꯑꯃꯅ ꯈꯟꯖꯤꯟꯕꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯤꯗ ꯇꯣꯡꯂꯒ ꯏꯜ ꯆꯤꯡꯂꯤꯕꯗꯨ ꯅꯛꯅꯔꯕꯁꯨ ꯈꯝꯕꯗꯤ ꯎꯕ ꯐꯪꯈꯤꯗꯦ꯫ ꯈꯝꯕꯅ ꯆꯤꯡꯌꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯀꯥꯈꯠꯂꯒ ꯎꯁꯥꯗ ꯐꯝꯂꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯏꯜ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤꯗꯤ ꯏꯜꯗ ꯉꯥ ꯑꯃꯠꯇ ꯂꯛꯇꯗꯨꯅ ꯃꯅꯥꯏ ꯁꯦꯅꯨꯒ ꯂꯣꯏꯅꯅ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯊꯃꯪꯈꯣꯡꯒꯤ ꯈꯣꯡꯖꯤꯟ ꯉꯥꯔꯝꯄꯥꯠꯀꯤ ꯄꯥꯆꯤꯟꯗ ꯍꯤꯒꯤ ꯍꯤꯔꯨꯕꯥꯛ ꯊꯛꯇ ꯃꯖꯥꯏꯕꯦꯝꯃꯅ ꯊꯣꯡꯒꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯏꯜ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯈꯝꯕꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯌꯥꯏꯗ ꯊꯥꯡꯒ ꯀꯔꯥꯡ ꯆꯤꯡꯁꯥꯡ ꯌꯥꯎꯁꯨ ꯂꯥꯛꯄ ꯈꯧꯗꯦꯝ ꯆꯤꯡꯅ ꯏꯌꯥꯏꯗ ꯂꯨꯐꯦꯠ ꯂꯨꯐꯦꯠ ꯇꯥꯎꯕꯒꯨꯝ ꯎꯔꯤꯕ ꯇꯥꯛꯃꯨ ꯏꯊꯤꯡꯈꯣꯡ ꯈꯣꯌꯦꯟ ꯉꯧꯕꯤ ꯃꯁꯣꯏꯔꯦꯜ, ꯂꯝꯂꯦꯟ ꯁꯦꯟꯗ꯭ꯔꯥ ꯂꯝꯂꯨꯡꯁꯤ, ꯌꯨꯔꯥꯟ ꯄꯟꯗꯣꯜ ꯃꯥꯏꯀꯩ, ꯊꯃꯪꯈꯣꯡꯒꯤꯅ ꯈꯣꯡꯖꯤꯟ ꯉꯥꯈꯥ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯗ ꯆꯦꯛꯌꯥꯀꯣꯟꯗ ꯂꯩꯔꯥꯡꯅ ꯄꯣꯝꯁꯥꯠꯅꯔꯤꯕ, ꯀꯝꯕꯣꯡ ꯍꯥꯎꯅꯥ ꯃꯅꯥꯅ ꯅꯣꯡꯃꯗꯣꯜ ꯇꯦꯝꯁꯤꯡꯅꯔꯤꯕ, ꯏꯌꯥꯏꯗ ꯆꯥꯎꯈꯣꯡ ꯄꯥꯝꯕꯤꯅ ꯐꯩꯅ ꯌꯨꯡꯅ ꯇꯥꯎꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕ, ꯇꯣꯔꯕꯨꯡꯒꯤ ꯈꯣꯡꯒꯣꯟꯕ ꯂꯥꯂꯨꯔꯥ, ꯂꯣꯛꯀꯤ ꯃꯥꯂꯪꯕ ꯃꯇꯥꯂꯣꯛꯀꯤ ꯂꯤꯂꯤꯕ, ꯃꯥꯂꯪ ꯑꯅꯤ ꯆꯤꯂꯣꯛꯅ ꯈꯥꯡꯉꯣꯟ ꯑꯍꯨꯝ ꯆꯤꯟꯗꯤꯟꯅ ꯆꯤꯡꯌꯥꯝ ꯄꯥꯡꯅ ꯍꯨꯝꯗꯨꯅ ꯁꯗꯨ ꯌꯥꯡꯒꯦꯜ ꯏꯂꯣꯟ ꯂꯣꯟ, ꯇꯝꯕꯨ ꯄꯥꯡꯅ ꯍꯨꯝꯕꯗ ꯈꯣꯏꯃꯣꯝ ꯂꯥꯡꯗꯣꯟ ꯏꯅꯣꯝ ꯅꯣꯝ, ꯃꯧꯕꯤ ꯇꯦꯛꯆꯥꯛ ꯏꯈꯣꯏ ꯈꯣꯏ, ꯈꯪꯒꯣꯜ ꯁꯋꯨꯝ ꯂꯥꯡꯕꯗ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯅꯥꯄ ꯇꯥꯕ ꯁꯝꯂꯥꯡꯗꯣ ꯇꯨꯝꯅꯧ ꯁꯤꯡꯒ꯭ꯔꯦꯡ ꯈꯥꯏꯕꯒꯨꯝ ꯂꯨꯇꯨꯡꯒꯤ ꯁꯝꯗ ꯇꯤꯟꯗꯨꯅ, ꯂꯦꯡꯗꯣꯟ ꯂꯦꯡꯄꯥꯛ ꯊꯛꯇ ꯆꯣꯏꯖꯥꯏꯅꯅ ꯇꯥꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯕꯒꯨꯝꯂꯕꯁꯨ ꯉꯥ ꯐꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤꯕ ꯊꯣꯏꯕꯤ ꯃꯥꯗꯤ ꯏꯜ ꯁꯣꯟꯕꯗ ꯉꯥ ꯌꯥꯝꯅ ꯂꯛꯄꯅ ꯄꯧꯔꯥ ꯂꯤꯖꯥꯎ ꯇꯠꯇꯨꯅ ꯏꯁꯤꯡꯗ ꯏꯜ ꯇꯥꯁꯤꯜꯂꯦ, ꯉꯥꯁꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯡꯅꯅ ꯍꯤꯔꯨꯕꯥꯛꯇ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗ ꯁꯦꯅꯨꯅ ꯉꯥꯛꯇꯨꯅ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯦ꯫ ꯃꯄꯨ ꯃꯅꯥꯏꯗꯣ ꯉꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯍꯧꯗꯅ ꯏꯜ ꯇꯦꯛꯄꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯦꯅꯨꯅ ꯊꯥꯡꯒ ꯀꯝꯕꯣꯡ ꯂꯨꯊꯨꯝꯕ ꯀꯦꯒꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯒꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯦ꯫ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯇꯥꯅꯁꯤ ꯍꯥꯏꯅ ꯃꯇꯥꯁꯤꯡꯒ ꯁꯤꯡꯅꯔꯒ ꯄꯧꯔꯥ ꯂꯤꯖꯥꯎ ꯇꯠꯇꯨꯅ ꯏꯜ ꯆꯤꯡꯕ ꯌꯥꯗ꯭ꯔꯕꯗ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯂꯩꯀꯥꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯔꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯋꯥꯔꯤꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤ ꯎꯕꯤꯗ꯭ꯔꯕꯁꯨ ꯑꯌꯥꯡꯂꯩ ꯃꯄꯥꯟ ꯊꯣꯏꯕꯤꯅ ꯎꯕꯤꯔꯗꯨꯅ ꯅꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯤꯡꯂꯗꯨꯅ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯐꯝꯗꯨꯅ ꯏꯜ ꯆꯤꯡꯕ ꯌꯦꯡꯂꯤꯕ ꯈꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯥꯅ ꯍꯤ ꯍꯣꯟꯗꯨꯅ ꯏꯌꯥꯏ ꯁꯝꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯃꯥꯡꯗ ꯊꯠꯂꯝꯕ ꯐꯨꯝꯖꯥꯎ ꯑꯗꯨ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯈꯝꯕꯒꯤ ꯍꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯍꯤꯃꯥꯏ ꯆꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯏꯌꯥꯏꯗ ꯍꯤ ꯍꯣꯜꯂꯤꯕ ꯈꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ꯫ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃꯂꯥꯅ ꯀꯦꯀꯦ ꯎꯔꯥ ꯏꯕꯨꯡꯉꯥꯏ ꯃꯣꯏꯔꯥꯡ ꯉꯥꯡꯈꯝ ꯇꯥꯗꯋꯣ, ꯅꯤꯡꯉꯣꯜ ꯂꯥꯏꯕꯛ ꯆꯥꯎꯕꯤꯒꯤ ꯄꯧꯔꯥ ꯂꯤꯖꯥꯎ ꯇꯠꯇꯨꯅ ꯉꯥ ꯐꯥꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯄꯧꯔꯥ ꯂꯤꯖꯥꯎꯁꯤ ꯑꯃꯨꯛꯇꯗꯤ ꯄꯨꯟꯕꯤꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯊꯣꯏꯕꯤꯒꯤ ꯃꯋꯥ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯈꯝꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯏꯅꯛ ꯅꯛꯅ ꯊꯣꯏꯕꯤꯅ ꯏꯜ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯌꯥꯡꯂꯦꯟꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ꯫ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯦ ꯈꯜꯂꯗꯨꯅ ꯍꯤꯃꯥꯏ ꯆꯨꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯝꯕꯅ ꯆꯦꯟꯒꯗꯕꯒꯤ ꯍꯤꯃꯥꯏ ꯂꯩꯗꯨꯅ ꯍꯤ ꯍꯣꯟꯕꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃꯗꯨ ꯏꯀꯥꯏ ꯍꯪꯒꯣꯏ ꯌꯥꯅꯗꯨꯅ ꯁꯥꯎꯔꯦ꯫ ꯀꯦꯀꯦ ꯃꯆꯥ ꯀꯅꯥꯅꯣ? ꯊꯣꯏꯕꯤ ꯑꯩꯕꯨ ꯏꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯖꯥꯅꯤ ꯈꯟꯗꯨꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯏꯄꯜ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯂꯣꯛꯇꯥꯛꯇ ꯅꯨꯄꯥ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯏꯌꯥꯏ ꯍꯤ ꯍꯣꯜꯂꯤꯕ ꯂꯝꯍꯦꯟꯕ ꯅꯨꯄꯥꯁꯦ, ꯁꯦꯅꯨ ꯍꯤ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯒ ꯐꯥꯎ ꯍꯥꯏꯔꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯁꯦꯅꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯇꯥꯟꯅꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯉꯥ ꯐꯥꯔꯤꯕ ꯈꯝꯅꯨ ꯃꯥꯗꯤ ꯃꯗꯨ ꯅꯤꯡꯊꯧ ꯎꯕꯗ ꯄꯥꯈꯠꯂꯦ,
ꯉꯥ ꯐꯥꯕꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ꯫ ꯐꯣꯡꯅ ꯍꯥꯏꯕꯗꯤ ꯌꯥꯗꯗꯨꯅ ꯈꯝꯅꯨꯅ ꯃꯧꯄ꯭ꯋꯥꯗꯨ ꯆꯦꯟꯈꯤꯅꯕ ꯂꯣꯟꯅ ꯃꯈꯨꯠ ꯈꯠꯂꯛꯂꯦ꯫ ꯃꯆꯦꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯝꯕ ꯃꯥꯁꯨ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯊꯨꯅ ꯆꯦꯜꯂꯒꯦ ꯈꯟꯗꯨꯅ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯍꯤ ꯍꯣꯟꯕꯗꯨ ꯆꯠꯍꯟꯅꯤꯡꯕ ꯃꯥꯏꯀꯩꯗꯗꯤ ꯆꯠꯇꯗꯅ ꯆꯠꯂꯣꯏ ꯈꯟꯕ ꯊꯣꯏꯕꯤꯅ ꯏꯜ ꯆꯤꯡꯂꯕ ꯃꯥꯏꯀꯩꯂꯣꯝꯗ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕꯅ ꯍꯨꯝꯗꯨꯅ ꯍꯤꯗꯨ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯒꯤ ꯄꯧꯔꯥ ꯂꯤꯆꯥꯎ ꯇꯠꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯍꯪꯒꯦꯟ ꯄꯧꯔꯥꯗꯨꯗ ꯍꯤꯅ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯒ ꯍꯤꯅꯥꯎꯅ ꯂꯩꯔꯥꯏꯗ ꯌꯩꯁꯤꯜꯂꯦ꯫ ꯈꯝꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯍꯤꯅꯨꯡꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯔꯦ꯫ ꯈꯝꯕꯕꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯕꯁꯨ ꯃꯄꯥꯟꯊꯣꯡꯗ ꯁꯥꯎꯁꯤꯟꯅꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯊꯥꯗꯣꯏ ꯊꯣꯏꯕꯤꯗꯣ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯂꯛꯂꯦ꯫ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯇ ꯍꯤꯗꯤ ꯍꯣꯟꯗꯅ ꯉꯥ ꯐꯥꯔꯤꯕ ꯏꯜ ꯃꯊꯛꯇ ꯍꯤ ꯍꯣꯟꯖꯤꯟꯗꯨꯅ ꯍꯪꯒꯦꯜ ꯄꯧꯔꯥ ꯊꯨꯗꯦꯛꯄꯤꯔꯤꯕꯁꯦ꯫ ꯁꯦꯅꯨ ꯅꯪꯁꯨ ꯎꯔꯦꯗꯅ ꯍꯤ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ, ꯐꯥꯎ ꯑꯆꯥꯟꯕꯤ, ꯇꯥꯛꯄꯤꯔꯛꯂꯦ꯫ ꯃꯕꯦꯝꯃꯒꯤ ꯃꯄꯨꯛꯅꯤꯡ ꯈꯪꯕꯤ ꯁꯦꯅꯨꯅ ꯈꯝꯕꯒꯤ ꯍꯤꯗꯨ ꯐꯥꯔꯦ꯫ ꯈꯝꯕ ꯏꯉꯛ ꯉꯛꯂꯦ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯣꯏ ꯌꯥꯗꯗꯨꯅ ꯇꯧꯅꯤ ꯈꯨꯝꯗꯣꯔꯛꯂꯦ꯫ ꯀꯦꯒꯦꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯄꯥꯜꯂꯤꯕꯤ ꯊꯣꯏꯕꯤ ꯑꯩꯕꯨ ꯏꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯤꯡꯂꯦꯟꯗꯤ ꯇꯥꯕꯤꯔꯝꯂꯒꯅꯤ꯫ ꯍꯥꯏꯔꯛꯄ ꯊꯣꯏꯕꯤꯒꯤ ꯑꯁꯥꯎꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯀꯣꯜꯂꯨꯏ ꯃꯤꯡꯂꯦꯟꯗ ꯅꯠꯇꯅ ꯆꯦꯡꯂꯧ ꯁꯛꯁꯨ ꯈꯪꯖꯩ ꯈꯨꯝꯂꯛꯏ ꯈꯝꯕꯅ ꯀꯔꯤꯁꯨ ꯅꯥꯆꯣꯡꯗꯅ꯫ ꯈꯝꯕꯅ ꯁꯥꯃꯨ ꯃꯤꯠꯌꯦꯡꯒꯨꯝ ꯐꯂꯞ ꯐꯂꯞ ꯌꯦꯡꯊꯣꯔꯛꯄ ꯃꯤꯠꯌꯦꯡ, ꯄꯧꯔꯞ ꯄꯧꯔꯞ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯜꯂꯕꯣꯏ ꯁꯥꯎꯁꯤꯟꯅꯔꯤꯕꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯁꯥꯎꯔꯤ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯄꯥꯈꯪ ꯃꯉꯣꯟꯗ ꯃꯤꯠꯆꯤꯅ ꯍꯨ ꯍꯨꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯂꯕꯤ ꯁꯦꯅꯨꯅ ꯃꯕꯦꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯉꯁꯤ ꯆꯅꯨ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯣꯛꯇꯥꯛꯇ ꯀꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯥꯎꯖꯦꯜꯕꯨ ꯇꯥꯕꯤꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯪꯂꯛꯄꯁꯨ ꯇꯥꯖꯩ ꯈꯨꯝꯂꯛꯏ ꯈꯝꯕꯅ꯫ ꯇꯌꯨꯝ ꯁꯦꯅꯨ ꯈꯠꯅꯔꯨꯔꯒꯅꯨ ꯀꯥꯟꯅꯔꯔꯣꯏ, ꯏꯇꯥ ꯈꯝꯅꯨ ꯀꯧꯔꯨꯗꯣ ꯋꯥꯌꯦꯟꯍꯟꯁꯤ, ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯐꯝꯊꯈ꯭ꯔꯦ꯫ ꯁꯦꯅꯨꯅ ꯃꯆꯦꯝ ꯈꯝꯅꯨ ꯀꯧꯕ ꯆꯠꯈ꯭ꯔꯕꯗ ꯈꯝꯕꯗꯤ ꯅꯨꯡꯁꯥ ꯊꯤꯕꯅ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯁꯦꯅꯨꯅ ꯃꯥꯡ ꯊꯥꯔꯒ ꯈꯝꯅꯨꯅ ꯃꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯃꯗꯨ ꯅꯤꯡꯊꯧ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯦ꯫ ꯂꯥꯏꯔꯕꯤ ꯈꯝꯅꯨ ꯃꯥꯗꯤ ꯃꯌꯥꯡꯂꯦꯟ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯏꯗꯨ ꯅꯤꯡꯊꯧ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯂꯝꯍꯦꯟꯈ꯭ꯔꯦꯗꯀꯣ ꯈꯜꯂꯛꯂꯦ ꯈꯝꯅꯨꯒꯤ ꯃꯄꯨꯛꯅꯤꯡꯗ꯫ ꯊꯣꯏꯕꯤꯅ ꯏꯇꯥ ꯈꯝꯅꯨ, ꯑꯩꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ, ꯏꯜꯁꯨ ꯍꯤ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯊꯨꯗꯦꯛꯄꯤꯔꯦ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯀꯦꯒꯦ ꯏꯕꯨꯡꯉꯥꯏ ꯃꯣꯏꯔꯥꯡ ꯉꯥꯏꯈꯝ ꯇꯥꯗꯁꯤ ꯏꯇꯥꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯕꯤꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯈꯪꯗꯦ ꯃꯆꯥꯏꯕꯦꯝꯃ ꯈꯨꯝꯗꯣꯔꯛꯂꯦ ꯈꯝꯅꯨꯅ ꯏꯔꯥꯏ ꯂꯥꯏꯅ꯫ ꯑꯗꯨꯗꯤ ꯏꯇꯥ ꯅꯈꯣꯏ ꯃꯌꯥꯝ ꯇꯨꯡꯑꯣꯟ ꯉꯥꯔꯨꯛ ꯊꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯥ ꯐꯥꯕꯤꯍꯧꯈꯣ꯫ ꯅꯇꯥꯗꯤ ꯁꯦꯅꯨꯒ ꯂꯣꯏꯅꯅ ꯀꯦꯒꯦ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯑꯁꯤ ꯄꯨꯔꯒ ꯀꯦꯒꯦ ꯆꯩꯔꯥꯞ ꯀꯨꯆꯨ ꯊꯧꯗꯥꯄꯨꯡ ꯀꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯃꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯈꯝꯅꯨꯗꯣ ꯅꯨꯡꯁꯥ ꯊꯤꯔꯕꯣꯏ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯂꯦ꯫ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯤꯠꯂꯨ ꯅꯥꯄꯣꯝꯗ ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯂꯦ꯫ ꯈꯝꯅꯨꯅ ꯃꯆꯥꯏꯕꯦꯝꯃꯗ ꯆꯤꯡꯅ ꯌꯦꯡꯂꯒ ꯋꯥꯍꯩ ꯃꯇꯦꯛ ꯃꯇꯦꯛꯅ ꯃꯈꯣꯜ ꯅꯤꯛꯇꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯀꯦꯒꯦ ꯂꯝꯍꯦꯟꯕ ꯃꯆꯥꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦ, ꯏꯇꯥ ꯂꯥꯏꯔꯕꯤ ꯈꯝꯅꯨꯒꯤ ꯄꯥꯡꯗ꯭ꯔꯕ ꯏꯄ꯭ꯋꯥ ꯑꯗꯨꯅꯤ꯫ ꯅꯇꯥꯒꯤ ꯃꯥ ꯌꯦꯡꯕꯤꯗꯨꯅ ꯍꯟꯗꯛ ꯃꯨꯛꯇꯗꯤ ꯇꯣꯜꯂꯕ ꯂꯝꯖꯥ ꯏꯄ꯭ꯋꯥꯒꯤ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ ꯈꯝꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯣ ꯃꯇꯣꯝꯇ ꯄꯥꯈꯠꯁꯤꯟꯅꯗꯨꯅ ꯍꯩꯃꯥ ꯏꯇꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯈꯪꯗꯦꯗꯅ ꯏꯇꯥꯒꯤ ꯅꯧꯄ꯭ꯋꯥ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯃꯇꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯄꯤꯔꯦ꯫ ꯃꯅꯥꯏ ꯁꯦꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯗ ꯏꯄ꯭ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯗꯝ ꯁꯥꯡꯂꯝꯂꯦꯗ, ꯃꯁꯛ ꯃꯇꯧꯅ ꯆꯪꯈꯣꯜꯂꯤꯕ, ꯏꯀꯥꯏꯅ ꯊꯤꯒꯜꯂꯤꯕ꯫ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯁꯥꯎꯒꯅꯨꯀꯣ, ꯈꯪꯗꯗꯨꯅ ꯅꯆꯦꯝꯅ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯂꯨꯔꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏꯗꯣ ꯂꯣꯟꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯆꯩ꯫ ꯈꯝꯅꯨ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯣꯏꯕꯤꯅ ꯏꯄ꯭ꯋꯥ ꯍꯥꯏꯕꯗꯨꯗ ꯈꯝꯕꯗꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯀꯥꯔꯕꯣꯏ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯈꯨꯝꯅꯤꯡꯕ ꯀꯌꯥꯁꯨ ꯃꯆꯦꯝ ꯂꯩꯕꯗꯒꯤ ꯈꯨꯝꯕ ꯌꯥꯗꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤꯗꯨ ꯂꯩꯕꯥꯛꯇ ꯌꯩꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯈꯥꯡꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯎꯗꯦ, ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯈꯪꯕꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯎꯔꯦ꯫ ꯂꯥꯏꯔꯕ ꯏꯄ꯭ꯋꯥ ꯑꯁꯤꯕꯨ ꯃꯣꯏꯔꯥꯡ ꯀꯅꯥꯒꯨꯝꯕꯅ ꯎꯈ꯭ꯔꯕꯗꯤ ꯀꯦꯒꯦ ꯋꯥꯊꯣꯛ ꯑꯣꯏꯔꯒꯅꯤ, ꯃꯄꯨꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯖꯔꯛꯄ ꯈꯝꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ
ꯊꯣꯏꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯕꯣꯏ ꯃꯇꯣꯝꯇ ꯏꯁꯤꯁꯤꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯏꯕꯦꯝꯃ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯊꯧ ꯂꯩꯕꯒꯦ ꯊꯣꯏꯕꯤ ꯑꯩꯅ ꯂꯣꯛꯇꯥꯛꯇ ꯉꯥ ꯐꯥꯕꯗ ꯏꯄ꯭ꯋꯥ ꯂꯥꯛꯄꯕꯨ ꯀꯩꯗꯧꯕꯒꯦ ꯂꯩꯖꯁꯅꯨ ꯈꯨꯝꯗꯣꯔꯛꯂꯦ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯏꯇꯦꯡ ꯄꯥꯡꯕꯤꯈꯣ ꯏꯆꯦꯗꯤ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯣꯔꯛꯄ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯅꯨ ꯃꯥꯗꯤ ꯆꯃꯝꯅꯔꯦ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯏꯇꯥꯏꯕꯦꯝꯃ ꯊꯦꯡꯖꯤꯜꯂꯛꯂꯦ ꯉꯥꯔꯨꯛ ꯊꯟꯕ ꯉꯝꯍꯧꯔꯔꯣꯏ ꯏꯇꯥꯗꯨꯝ ꯂꯦꯝꯂꯩ ꯉꯥ ꯌꯥꯝ ꯐꯥꯔꯨꯔꯣ ꯍꯥꯏꯔꯛꯂꯕꯗ ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯈꯝꯅꯨꯗꯨ ꯅꯣꯝꯕꯪꯅꯅ ꯃꯥꯒꯤ ꯏꯜ ꯊꯥꯐꯝ ꯇꯥꯅ ꯆꯠꯈꯤ꯫ ꯃꯆꯦꯝ ꯈꯝꯅꯨꯅ ꯆꯠꯈ꯭ꯔꯕꯗ ꯂꯨꯗ ꯆꯪꯕ ꯂꯤꯜꯍꯥꯒꯨꯝ ꯃꯍꯤꯛ ꯃꯌꯥꯏ ꯆꯝꯂꯝꯕ ꯈꯝꯕꯗꯣ ꯏꯀꯥꯏꯕ ꯑꯃꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯦ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯈꯤꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯕ ꯃꯈꯩ ꯐꯂꯞ ꯐꯂꯞ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯁꯦꯅꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯁꯨ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯂꯣꯟꯅ ꯂꯣꯟꯅ ꯈꯝꯕꯗ ꯌꯦꯡꯖꯩ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯒ ꯊꯣꯏꯕꯤꯅ ꯈꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤ ꯏꯄ꯭ꯋꯥꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯄꯁꯤ ꯏꯆꯦꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯏꯈꯨꯠꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯂꯥꯝꯕ ꯐꯪꯕꯒꯨꯝꯂꯦ꯫ ꯏꯆꯦꯒꯤ ꯍꯤꯡꯉꯦꯟ ꯇꯦꯛꯂꯤꯕ ꯄꯧꯔꯥ ꯂꯤꯖꯥꯎ ꯇꯠꯂꯤꯕꯁꯦ ꯏꯄ꯭ꯋꯥꯅ ꯑꯃꯨꯛꯇꯪ ꯄꯨꯟꯕꯤꯔꯝꯃꯨ ꯏꯄ꯭ꯋꯥꯒꯤ ꯑꯄꯥꯝꯕꯗꯨ ꯏꯆꯦꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯌꯥꯋꯥ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯔꯣꯜ ꯊꯣꯛꯇꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯈꯝꯕꯗꯣ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕꯣꯏ ꯃꯈꯣꯜ ꯏꯆꯥꯎ ꯆꯥꯎꯅ ꯃꯤꯒꯤ ꯆꯍꯤꯒ ꯈꯪꯗꯅ ꯏꯄ꯭ꯋꯥ ꯍꯦꯛꯇ ꯀꯧꯕꯁꯦ ꯇꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯗ ꯈꯨꯝꯗꯣꯔꯛꯂꯦ꯫ ꯈꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯥꯗꯤ ꯊꯃꯣꯏ ꯄꯦꯟꯈ꯭ꯔꯕꯣꯏ ꯏꯇꯥꯒꯤ ꯏꯄ꯭ꯋꯥꯅꯤ ꯍꯥꯏꯕꯗꯨꯗ ꯃꯤꯡꯒꯧꯐꯝ ꯌꯥꯗꯗꯨꯅ ꯏꯄ꯭ꯋꯥ ꯀꯧꯖꯕꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯦꯞꯆꯔꯤꯕꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯁꯦꯅꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯁꯦꯅꯨꯗꯤ ꯅꯥꯃꯟꯈꯤꯕꯅ ꯃꯃꯥꯏ ꯏꯆꯞꯃꯨꯛ ꯉꯥꯡꯂꯦ꯫ ꯑꯌꯣ ꯍꯥꯏꯕꯁꯨ ꯌꯥꯗꯗꯨꯅ ꯁꯨꯒꯠꯇꯨꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯖꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯌꯨꯝ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯏꯇꯥ ꯂꯥꯏꯔꯕꯤꯒꯤ ꯏꯄ꯭ꯋꯥꯁꯦ ꯏꯄ꯭ꯋꯥ ꯀꯧꯕꯗ ꯌꯥꯝꯅ ꯁꯥꯎꯔ ꯃꯥꯅꯦ ꯃꯇꯨꯡꯗꯗꯤ ꯁꯦꯅꯨ ꯅꯪꯁꯨ ꯏꯄ꯭ꯋꯥ ꯍꯥꯏꯔꯒꯅꯨ ꯑꯩꯁꯨ ꯏꯄ꯭ꯋꯥꯒ ꯀꯧꯖꯔꯔꯣꯏ ꯃꯤꯡꯂꯦꯟ ꯑꯣꯏꯅ ꯀꯧꯅꯔꯁꯤ ꯏꯄ꯭ꯋꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯍꯪꯂꯛꯂꯦ ꯃꯖꯥꯏꯕꯦꯝꯃꯅ꯫ ꯑꯩꯒꯤ ꯃꯤꯡꯂꯦꯟꯗꯤ ꯈꯝꯕ ꯀꯧꯏ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯔꯕꯣꯏ ꯊꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯈꯤꯗꯨꯅ ꯍꯪꯒꯦꯟ ꯄꯧꯔꯥ ꯑꯇꯦꯛꯄꯗꯨ ꯁꯝꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯀꯥꯈꯠꯂꯛꯂꯦ꯫ ꯏꯄ꯭ꯋꯥ ꯀꯧꯕꯗ ꯁꯥꯎꯔꯕꯅꯤꯅ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯣ ꯑꯋꯥꯃꯟ ꯄꯤꯖꯔꯒꯦ ꯍꯥꯏꯔꯛꯄ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯦꯡꯊꯣꯔꯛꯄ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯈꯝꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯕꯣꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯤꯠꯅ ꯊꯣꯏꯕꯤꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯃꯇꯦꯛ ꯃꯇꯦꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯕꯤꯒꯦ ꯈꯜꯂꯕꯗꯤ ꯍꯥꯟꯅ ꯁꯔꯤ ꯋꯥꯁꯛ ꯄꯟꯗꯣꯜ ꯂꯨꯝꯕꯤꯈꯣ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯁꯔꯤꯁꯣ ꯆꯤꯡꯎ ꯊꯥꯡꯖꯤꯡꯅ ꯄꯂꯦꯞꯅꯕ ꯑꯣꯏꯁꯅꯨ ꯈꯨꯝꯗꯣꯔꯛꯂꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯖꯥꯏꯕꯦꯝꯃꯗꯣ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯩ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯛꯄ ꯈꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯕꯤ ꯃꯤꯇꯤꯛ ꯃꯤꯔꯧ ꯎꯕꯤ ꯁꯦꯅꯨꯗꯣ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯣꯏ ꯃꯖꯥꯏꯕꯦꯝꯃ ꯏꯇꯥ ꯈꯝꯅꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯁꯦꯅꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯝꯕꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯅ ꯌꯦꯡꯂꯒ ꯑꯩꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯁꯤꯗꯅꯤ ꯍꯥꯏꯅ ꯂꯨꯔꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯤꯔꯦꯜ ꯑꯗꯨꯗ ꯈꯝꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯦ꯫ ꯈꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯊꯃꯣꯏ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯈꯨꯗꯛꯇ ꯍꯩꯃꯥ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯑꯉꯥꯎꯕꯁꯤꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕꯣꯏ ꯅꯨꯔꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯄꯥꯏꯃ ꯇꯌꯥꯡꯇ ꯁꯣꯏꯔꯦ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯂꯤ꯫ ꯊꯣꯏꯕꯤꯗꯨ ꯈꯜꯂꯨꯔꯒ ꯃꯇꯣꯝꯇ ꯑꯁꯨꯝ ꯏꯀꯥꯏꯖꯕꯅ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇꯗꯨꯅ ꯅꯨꯔꯥꯒꯤ ꯅꯧꯔꯕꯤ ꯈꯣꯡꯕꯤꯗꯣ ꯂꯩꯄꯥꯛꯇ ꯇꯛꯇꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯀꯨꯔꯣꯟ ꯍꯨꯒꯗꯧꯔꯦ꯫ ꯈꯝꯕ ꯃꯥꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯇꯨꯅ ꯃꯥꯏꯊꯣꯡ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇꯕꯅꯦ ꯂꯦꯞꯄꯒ ꯋꯥꯔꯛꯄꯅꯦ ꯆꯠꯄꯅ ꯐꯔꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯂꯕꯗ ꯊꯣꯏꯕꯤꯗꯨ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ꯫ ꯇꯦꯅꯨꯋꯥꯅ ꯂꯩꯄꯥꯛ ꯆꯠꯀꯨꯝꯕꯤ ꯌꯨꯝꯂꯩꯃꯅ ꯂꯤꯛꯂꯥ ꯀꯥꯟꯒꯨꯝꯕꯤ ꯂꯩꯔꯥꯡꯒꯨꯝ ꯅꯤꯡꯊꯤꯕꯤ ꯁꯤꯡꯉꯦꯜꯒꯨꯝ ꯇꯅꯧꯕꯤ ꯊꯣꯏꯕꯤꯗꯣ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃꯂꯥꯅ
कांगागी खोंथांगबु तमजना चंगसिलक्तुना खंबगी मांगदा थटलरी लेरांगी लेकागुम नौरबी नुरागी मिसना थंबालदा नुंसी लाइसे इहौना खंबगी चेंगलौ नुंसीबदु चिंगना येंगलगा लमयाई कायगी लोयुम्बा थंगलेन मिचा पोक्ति पामुबा पाखंग चेंगलौ उजबा नुंसी यवाना पाउ ताजबा कोरौ नुमित अदुदगी थोइबी ऐगी याइबी थवाई मंगासे खराई थक्ता लै हाप्पा लेरोंग लाइदा कटपगो पाखंग नफमदा कच्चख्रबी निंगोलनी इबदौ थांजिंग चिंगु मागी थौजानदगी नुंसी सायोन खोंदामिनरक्पा पाखंग नहाका नुजा ओइबी ऐगा अपाम नुंसी वाइथुंगनजगे लेपुल खोयोम सेंबियु चिंगु लंगला पादम नबियु हाइना खोयुम खुयादा ताउजिंग हैरुक काजबा सिंगे लेरांग कच्चबी निंगोलनी निंगोल की पुकनिंगदा उमचाकनरिबा नुक्सी मैचाकसे ngасidi pakhangi pai manungda lotona thambiriba asengbo wafamdu tajaraga nungsi khambi maichak muchage hairakle mazaibe mathoibido ikai nungsi yanana mazaibe mathoibigi mapukningi achetba wadu tabada khamba madi ngakpada kham thengkhraboi haifam khunpham khangdana thoibigi phazaraba nungsi chenglaudu mamit kuptaba makhai yengduna leiri paukhum piba ngamdre इकाई थिबी थोइबी मासु लोना येंगजबा नतना मिचानाना येंगबा ngamdaduna मालेम लुरुकना इकाइबा खंगजरी नुराना पुकनिंग लेपिरबदी पाखंग आइसु लेपचरे ngasi thamangkhonggi khongsinda ngarampat ki pachinda nungsi leipul oinaba ikhai ningthau palepna wasaknarasi sari pandol lomnarasi haidorakle khambasu thauna phana सभी सानौ अनीदो अपाम नुंसी वाइथुंगनबा लेपुल खयोम सेमननबा नुरागे ngaksamda siriba sanarik khongdrum sabi liklangi machum thakminnaduna ikhai ningthau palepna sari wasak pandol lomnari सभी सानौ अनीदो ngaihak wari sanaraga khambadi ukai hi tongduna mathwai nungaina lairasang pangki khambana chatkibadu ubada senusu mabe magi manakta laktona thunglari कोरौ मंगाल नेमसिलक्लबदा लेमलेंगा फारिबी चनु निंगोल मयामदो मागी इल हंगेल लोंग पुरगा हियांगफम ताना माना तोंगबा हिदु होनरक्तुना खोंगबानदा काखतनरगा मागी मयुम पांगनख्रे थोइबी सेनु खमनु अहुमसु हराउ नुंगाई वारी सादुना हनमिन्नखी नोंगालगा लोइजा निंगोल लाकपगी युमदा निंगोल मयामदु तरा चाक चानखी वारी असिगी मखा ताबा सरुक मथंगी वीडियो दा सोइदना मयामगी दमक पुदुना लाक्सगे वारी तामिनसी चैनल असिबु मयामना लेप्तना सपोर्ट तौबियो।